ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯆꯠꯊ ꯁꯨꯝ ꯇꯧꯏꯀꯣ. ꯑꯗꯨꯗ ꯃꯥꯒꯤ ꯂꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯗ ꯂꯝꯗꯨꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯠꯅꯍꯟꯕ ꯑꯗꯒꯤꯗꯤ ꯈꯠꯅꯍꯟꯗꯕ ꯑꯗꯩ ꯈꯥꯝꯕ ꯈꯥꯝꯗꯕ ꯑꯗꯨꯝ ꯆꯠꯊꯅꯩꯕꯀꯣ. ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤꯀꯣ ꯑꯩꯅ ꯈꯟꯖꯕ ꯑꯃ ꯂꯩꯌꯦꯕ. ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯕꯩꯁꯦ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯖꯧ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯣ ꯑꯗꯒꯤꯗꯤ ꯐꯖꯅ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯍꯧꯔꯣ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯅꯦꯅ ꯂꯧꯕꯁꯨ ꯌꯥꯏꯑꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯁꯤ ꯈꯔ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯅꯦꯕꯀꯣ. ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯁꯤ ꯂꯩꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯥꯟꯅꯗꯕꯁꯨ ꯅꯠꯇꯦ. ꯆꯨꯝꯃꯦ, ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯗꯅ ꯑꯗꯒꯤꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯏꯃꯨꯡ ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯆꯪꯖꯐꯝ ꯂꯧꯗꯅ ꯂꯩꯔꯤꯕ ꯃꯤꯅꯗꯤ ꯇꯥꯅꯤꯡꯗꯕꯗꯤ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯕꯨ ꯃꯣꯏꯅ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯣꯏꯗ ꯑꯅꯧꯕ ꯄꯔꯥ ꯀꯌꯥꯝ ꯂꯥꯛꯑꯝꯒꯗꯒꯦꯁꯦ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯝꯒꯅꯤ, ꯑꯗꯒꯤꯗꯤ ꯍꯤꯡꯕꯗ ꯃꯍꯥꯎ ꯂꯩꯅ ꯍꯤꯡꯅꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩ ꯍꯣꯡꯒꯦ ꯍꯥꯏꯕ ꯈꯜꯂꯝꯒꯅꯤ. ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯀꯥꯟꯅꯕ ꯄꯔꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ. ꯑꯗꯩ ꯑꯉꯥꯡꯁꯤꯡꯒꯁꯦ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕ. ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯈ꯭ꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯦꯛ ꯄꯣꯛꯄꯗ ꯃꯌꯥꯗ ꯁꯅꯥꯒꯤ ꯆꯥꯃꯁ ꯎꯝꯃꯒ ꯊꯣꯛꯂꯛꯄ ꯑꯝꯇ ꯌꯥꯎꯗꯦꯕ. ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯈꯨꯕꯤ ꯆꯨꯞꯄꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯐꯥꯎꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯅꯕ, ꯍꯩꯅꯔꯁꯨ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯁꯦ ꯈꯔ ꯇꯧꯕꯤꯌꯣꯅ ꯊꯝꯅꯤꯡꯉꯦꯕꯀꯣ. ꯑꯅꯤꯁꯨꯕꯗ ꯖꯦꯝꯁ, ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤ ꯀꯃꯥꯏꯅ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯨꯊꯣꯛꯅꯩ. ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯈꯟꯅꯕꯗꯤ ꯃꯊꯧꯗꯤ ꯇꯥꯕ. ꯑꯗꯨꯗ ꯃꯥꯏ ꯃꯣꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩ. ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣഗ് ꯇꯧꯁꯦ ꯍꯥꯏꯕꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯀꯩꯗꯧꯕꯩ ꯗꯥꯏꯂꯣഗ് ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ. ꯇꯦꯔꯣꯔꯤꯁꯀ ꯗꯥꯏꯂꯣഗ് ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯦ ꯇꯦꯔꯣꯔꯤꯁꯇꯨ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯈ꯭ꯔꯦ, ꯇꯧꯔꯦ, ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ. ꯑꯗꯩ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯃꯨꯛ ꯁꯦꯟꯇꯔꯒꯤ ꯐꯥꯎꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯗꯨꯁꯨ ꯃꯣꯏꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯁ ꯃꯃꯥꯡꯗ ꯑꯗꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯁꯨ ꯈꯔ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ. ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯣꯉꯥꯟꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯝꯃꯗꯤ ꯃꯣꯏꯁꯨ ꯁꯥꯇ꯭ꯔꯪ ꯄꯣꯒꯨꯝꯕꯅꯤꯗꯅꯀꯣ. ꯖꯥꯠ ꯖꯥꯠ ꯃꯣꯏꯁꯨ ꯑꯄꯥꯝꯕ ꯃꯣꯏꯅ ꯈꯟꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯗꯨꯝ ꯂꯩ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯗꯤ ꯀꯥꯡꯂꯨꯞ ꯂꯣꯏꯅꯃꯛꯁꯤꯗ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯂꯩꯔꯤꯁꯤ ꯋꯤ ꯍꯦꯞ ꯇꯨ ꯍꯦꯞ ꯁꯦꯟꯁ ꯑꯣꯐ ꯂꯤꯕꯤꯡ ꯇꯨꯒꯦꯗꯔ ꯀꯣ. ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯩꯕ ꯌꯥꯝ ꯆꯪꯉꯦꯕ. ꯃꯩꯇꯩꯅ ꯃꯩꯇꯩ ꯐꯅꯕ ꯉꯥꯛꯇ ꯈꯟꯕ, ꯅꯥꯒꯥꯅ ꯅꯥꯒꯥ ꯐꯅꯕ ꯉꯥꯛꯇ ꯈꯟꯕ, ꯀꯨꯀꯤꯅ ꯀꯨꯀꯤ ꯉꯥꯛꯇ ꯈꯟꯕ, ꯄꯥꯉꯟꯅ ꯄꯥꯉꯟ ꯉꯥꯛꯇ ꯈꯜꯂꯒꯗꯤ ꯍꯤꯡꯕꯗꯤ ꯌꯥꯔꯔꯣꯏꯕꯀꯣ. ꯑꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯃꯥꯏ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯔꯗꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯟꯇꯔꯦꯁꯁꯤ ꯈꯔ ꯊꯥꯗꯣꯛꯀꯗꯧꯅꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯄꯨꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯨꯅꯦꯕ. ꯑꯗ ꯃꯅꯤꯄꯨꯔꯤ ꯑꯣꯏ ꯉꯝꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯕ. ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯅꯥꯒꯥ, ꯃꯅꯤꯄꯨꯔꯤ ꯀꯨꯀꯤꯅ ꯍꯥꯏꯕꯗꯨꯕꯨ ꯍꯦꯛ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯕꯨ ꯃꯩꯇꯩꯅ ꯁꯥꯎꯅꯤꯡꯉꯦꯕꯀꯣ. ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯊꯦꯡꯈꯥꯡ ꯌꯥꯝ ꯂꯥꯛꯈꯤꯅꯦꯕ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯀꯥꯡꯂꯨꯞ ꯌꯥꯝꯅ ꯂꯩꯕ ꯄꯣꯠꯅꯤꯅ. ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ, ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯋꯥꯈꯜ ꯈꯟꯕ, ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯏꯁꯨꯁꯤ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯁꯣ ꯂꯣꯡ ꯑꯦꯖ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯏꯁꯨꯁꯤ ꯍꯦꯛ ꯇꯧꯔꯤꯉꯩ ꯑꯇꯣꯞꯄꯅꯁꯨ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯗ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤꯅꯦꯕ. ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤꯗ ꯉꯥꯡ ꯂꯩꯔꯕ ꯃꯣꯏꯁꯨ ꯅꯥꯒꯥꯒꯤꯗ ꯉꯥꯡꯈꯠꯂꯛꯀꯅꯦꯕ, ꯑꯗꯒꯤ ꯀꯨꯀꯤꯒꯤꯗ ꯉꯥꯡꯈꯠꯂꯛꯀꯅꯦꯕꯀꯣ. ꯍꯣꯏ, ꯃꯄꯥꯟꯒꯤ ꯂꯥꯛꯄ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯥꯒꯤ ꯂꯣꯐꯨꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯑꯃ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯁꯣꯛꯄ ꯄꯣꯠꯁꯤꯡꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗꯨꯗꯤ ꯇꯧ ꯇꯥꯔꯦꯗꯅ. ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯅꯦꯕ. ꯑꯗꯨꯅ ꯑꯃꯒ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤ ꯐꯖꯅ ꯂꯩꯕ ꯆꯪꯉꯤ. ꯑꯗꯒꯤ ꯂꯣꯟꯃꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅꯤꯗꯅꯀோ. ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯃꯩꯇꯩꯂꯣꯟ ꯅꯠꯇꯦꯕ. ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯗꯤ ꯂꯝꯗꯨꯗ ꯂꯤꯡꯒꯥ ꯐ꯭ꯔꯪꯀꯥ ꯑꯣꯏꯔꯤꯕ
each of the communities na communication to riba loan do tangkol oraju madu Manipuri loan oini aduga na kanogi kabui loan oraju Manipuri loan oini hoji bokti maiti loan ori dana ko aduna Manipuri loan gai na hai basina jibokba maiti loan sina mana pamba idare ne adumaina leibagi posina aina khanjabadadi identity gi posima khara nemdan ba tone down to bako aduga punne hingminabagi wakhanjima khara lebiba adagi lengak pasing nasu semgat sagat matamda manaba mongdi engbiba ade akoi miyam nasu amaba mobu ikai khumnadana manabagi mongdi yengbako ana tongan ba kanglup lerga yam nungai leiba lam leiriba ade amromda mu sida madu miyam jingdu phanabane na manaba dharma manaba lon ade manaba culture manaba nato madu miyam jingdu imposition torga mananaba honabani ga haibasisu yam chawba lanjaw ma leine na khaleba aduna mai leri basing du ikai khumnaraga amaga hingminabada yam nungai na hingminana honabado ay adu mathok tain khali maramdi tongan ma kanglu boisnu tongan ba lon oisnu tongan dharma oisnu akon bada khoise mioi ba haibaduni ko aise hojiti anoba miyeng yam yengai dana ko mana humanities de yam yengba yaurese adom da miyeng thambagi potse khoi khara sangjanba maroina nahasing gi miyeng sing ji somda hojitagi kanglup ki oina uhan banataba khare na pakpa miyeng da changjel lagadi matam sang na nungai na leibagi di oini aduga hoji lan lep tabagi dudi Delhi na pura hek mana sin badong na pai badong na tawrim ni na ko si matang da mayam na James sound of jam yawe ai di akoi state di kedo ngang ri no kaina yes ada unified command ju mo empire di security advisors mo empire di governor ju state amada sarkar le na tawm tok mong da mana real executive tong na taw le re ko ada chief secretary oro DGP oro loi na mag na tawra leibani na Delhi se koi na khara kanang ba Delhi da khara chai ba jisu mathok tare ba aduna Delhi rom de am yeng bani miyeng se aduna Delhi na Leppa ning banu mit lepe na je chumdoi ni adu laiba siki geopolitics Myanmar gi factor China gi kari rebel me am jingi factor ji nga di ai di India su khoi gi Eraang se ka hen ma voluminous welak to man de maram di problem ama lay nga problem ma solve to bunga moeba problem mayam lay jarazu amam to na solution to gado ni na akhoi kanglup ki Eraang jina priority sida pira kadra haibagi thajabdi lay mai thamjage thank you oja